Lakhipur online puthok saba August ki tang taruk nongmaijing numit ki Khomjinba Pao tabirasi. Ahanbada marui papao. Makal kasar gi mihut kangbuna kwakta gi mihathi na hatok piramlaba imung manung gi miyoi singa unakre awabada sarug yaminakre. Lamsang chenba train sing Sriba rail station da minute manga gi stoppage thambinanaba monitoring committee na marilinaba singda haijacharol pisinkre. Layak pa hendanabada makok mathang takraba singiming lauthokre. Sa sanda pijanaba sajik thaba makal makhagi phaudi amadi laibak laihau gi matang da takpi tambikre. Amasung all jiribam BDF Guardian Association gi maigedagi harau nungai pa phongdorakre. Haujik mapungoi pa pau tabirase. Manipuri kanbalup makal gi mihut kangbuna hojik Manipur da thokliba kangluk ki rang asiga mari leinana ngarang su mateng pangkre. Ngarang Bisnupur district ki kwakta ward number 8 ta kuki militant ne haina chingnaba singna mihat thina hatok piram laba miyoi ahum yumnam pisak yumnam premjit amadi yumnam jiten gi imung manungi miyoi singa unaduna awabada saruk yapaga loinana makal gi maige dagi sel gi tengbang piramkhre. Tangapase pung ani khara helapa ani makha da din mona samapisi lei gi deba imung je nupa hato lei haziki nupa ngata lei reba nupi ngai di kem kem da loina jum changbagi khopagi loina leina reba jum nupa amamam ani lei bele ba adu adi mar kutai ju ipan pa ani sidi adum thabai ngang khaga sa pani dai sai sin thong ko ko adi le hokni akhoi gi loina kem da lei adu tumba da bu pok tara ko ni misida gi khol thangna badani bom dai gi gi khoi se gi tumda bale bana sagai budi pulle ko akoi masi manau gumma adu direct ko mina ga na sagai om je punna jum du le mina mina de ai gi no bana ai yum de ma thang da sanga makhoi ani na ma raw ga tai na ma ta Loinana makalna mafam kharadasu village defense force na leiriba mafam singda chatuna mating panglam khre hairi. Makalna Kasar Karimganj Hailakandi district singdagi khun gi maira paibi club NGO amadi khunja singna pangbirakhiba matengna ireibak iramdam kanbada achoba mateng pangba ngamjabani aduna mateng pangbirakhiba pumnamakpu makalgi chairman RK Sanahal amadi special invitee Dr. KN Channa tawbimal khangba phongdoragli. tam thiba mongda ko ki anglupna asu to buri mo thode basida ko makal ni mai dei dagi mako awa ba saruk jamni mo oina mako ni manungi khaidu ni no ga kongbam na open roda ko makal ni chairman arke sanahal na awa ba matin kanu Monitoring committee na Sriba rail station da lamsang chenba train minute manga gi stoppage thaminanaba station asida lairiba station master gi khutang da divisional manager lamding da haija cherolama khusinakre. Lakhipur subdivision gi manungda rail connectivity lakpadagi ahom kaya purakre. Manipur gi Khongsang railway station jawna chaliba maroina lamsang chenba train sing asi Sriba railway station da minute manga gi oiba stoppage thambinanaba lamdamasigi matham kuiraba miyam gi apamba du ngarang August kitang manga thangjanumita monitoring committee Lakhipur na Sriba rail station da leiriba station master gi kuthang da lamdingi divisional manager da haija cherolama khusinakre. Kusinabagi thoramda president Khaidem Kanta General Secretary N. Nandamohan, H. Muktadhon, Jashobanta Umananda, Retired Major P.H. Manidhon, C.H. Ibopisak, Dr. P. Raj Bihari, Sribar Ningthemkun Chanpur na chingba kungang singi imai ben kaya su saruk jakhi. Station Master na su angamba thakta mahakna mathok thongba authority ga pau phawna duna mateng pangani haibagi thajaba pirakhi. Amaromda Manipur gi relief camp ta tengbangna na bangarang monitoring committee da Lakhipur khunodagi Phi matek chani amadi panthoibi SHG binakandi part 1 dagi phi matek chama mateng pirakre haina General Secretary N. Nandamohan na thokpa cherol amada khangalakli. Manipuri Sahitya Parishad Assam Sonai Awang Masana
handakta International Yoga Day 2023 ga mari lena na pangthokiba layekpagi hendanaba thauramda makok mathang takraba singming lauthokre hendanaba duda punna school taranithoi gi mahiroi chahum ga manga na saruk yakhi mana phangkraba mahiroi singdi first prize ta N Kanchan Devi class 8 Maspara Manipuri ME School second prize ta S Sumit Singh class 9 Sonai Juboti Singha Manipuri High School amasung T Sonia Singh class 10 Madan Kulabati High School third prize ta N Rohit Singh class 8 Sonai Juboti Singha Manipuri High School Menoka Singha class 7 Sonai Juboti Singha Manipuri High School Barbina Singha class 7 Kaptanpur Jagat Singha Manipuri ME School BB Ayasa class 8 Saparmoina High School amasung Rachana Begum number Chambriga Kuntaruk Bibikram LP School ni Thauram asibu mapung phan bagidamak Manipuri Sahitya Parishad Assam Awang Sonai Masagi General Secretary K Karuna Murthy Misrana School Kutingmaki Oza amasung Mahiroi Singi maphamda thagatpa phongdorakle Barak Dairy Producer Cooperative Society Limited na sinlangduna Krishi Bigyan Kendra Kasar gi matengna Fooder Production Technology gi hiramda training ama irai numit August ki tang marida Barak Dairy gi putikal loisangda pangthokre Krishi Bigyan Kendra Kasar gi Bamon Timung Subject Matter Specialist Agronomy amasung Monoranjan Rai Subject Matter Specialist Horticulture na training asipikhi training aduda sasanda pijanaba sajik thabagi matang ta takpi tambiki Hairiba training asida Barak Dairy ki member sing nasu saruk yakhi haina Sopon Asangbam CEO Barak Dairy na khangalakle Bikasi Agro Producer Company Limited na sinlangduna Krishi Bigyan Kendra Kasar gi matengna awareness program under agronomy discipline for cluster frontline development gi hiramda awareness training ama Bikasi Agro gi putika loisangda ngarang pangthokre Krishi Bigyan Kendra Kasar gi Bamon Timung subject matter specialist agronomy amasung Monoranjan Rai subject matter specialist horticulture na training asipikhi Thauramda makal makhagi phaudi amasung soil quality gi matangda takpi tambiki hairiba training asida Bikasi Agro gi member singna saruk yakhi haina Bikasi Agro gi CEO Prajanandan Singha gi pau amada khangalakli Nungairaba pau khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongtha leiramba amot pasing sengdopang ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsim birago energy healing center first floor smile market central road silchar 1 Nongmaijing natabada nimit khudingi ayuki pung 13 dagi nungthilgi pung 1 phawba layeng sari chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Aigi makhong se narakpadagi chatpada problem oidana makhong se pomaga makhugi tang sida hana hawe anaba se hanba yorakpase sargi number se khangnabadagi mari mangani se jengbada aigi masase kyam jamna thai habdoi khangni aigi me lairang kawe silchar rongpur gini oja Santi Kumar gi layang bham Sangda Jeng Badagi, I cook rice, you was Aglayang from the Jeng Badagi, I charge and I had a low there. I give me as Manikumar Singh from Prodagini, I give Kuru Anigi, 6 Habagi problems, Energy Healing Center, Dr. Santi Kumar Chamber, Laksaduna, Makatana, the Ramatunga, Kuru Chiklamba, problem Leramba Mayamadu, I did Pabaga Manare, Mikari Matunga, I did a Kuru problem, Simopung Hana Paragani. ꯑꯩꯒꯤ ꯃꯃꯤꯡ ꯒꯣꯜꯒꯣꯄꯥꯜ ꯁꯔꯃ ꯀꯧꯔꯤ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯊꯥ 3-4 ꯅꯥꯔꯨꯅ ꯈꯨꯔꯨꯒꯔꯥꯏ ꯅꯥꯗꯅ ꯆꯠꯄ ꯉꯝꯃꯝꯗꯦ ꯑꯗꯨ ꯑꯣꯖꯥ ꯁꯥꯟꯇꯤ ꯀꯨꯃꯥꯔꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯦꯡꯖꯗꯅ ꯑꯩ 22ꯗ ꯐꯗꯅ ꯍꯧꯖꯤꯛ ꯀꯔꯃ ꯆꯠꯄꯗ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯐꯪꯉꯦ Jiribam District ki Babuparada laiba Jiri News Network ki office ta ngarang pangthokiba paumi singa unaba mada
All Jiribam BDF Guardian Association ki Secretary Longjam Sandhyarani na hai Jiribam District ki Hanasu SP oina thausu puramlaba Adhikari Mayum Ghanasam Sharma IPS bu Manipur government na Jiribam District asida amuk hanna thabirakpagi tamak All Jiribam BDF Guardian Association ki maigedagi nungaiba phongdorakre loinana Jiribam bu ing tappa tangdu leitaba district ama oirasanu haina phongdorakle Paumisinga unabaduda All Jiribam BDF Guardian Association ki Vice President Atom Asengbi Member Chabungbam Kaina Jaubi amadi Atom Iboton sarukjaki Jiribam District tasuhana SP oina thau pubiramba mingoina panjarabada adhikari mayum Ghanashyam Sharma IPS ko Manipur government na Jiribam da amukhanna thabirakpagi damak All Jiribam BDF Guardian Association gi maikaidagi nungaiba phongdokjabaga loinana taramna okchari ingna chikna leiba Jiribam ama oinaba mayam honaminasi Aroibada maroiba pau amukhanna Makal kasar gi mihut kangbuna kwakta gi mihathe na hatok piramlaba imung manung gi miwi singa unakre awabada sarug yaminakre Lamsang chenba train sing Sriba rail station da minute manga gi stoppage thambinanaba monitoring committee na marilinaba singda haijacharol pisinkre layekpa hendanabada makok mathang takraba singi ming lauthokre Sasanda pijanaba sajik thaba makal makha gi phaudi amadi laibak laihau gi matang da takpi tambikre Amasung All Jiribam BDF Guardian Association ki maigedagi harau nungai pa phongdorakre Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare